Serau sugno da satta kiba attack sin na bani sting na bom leiramle Mei 2023 dagi hawrakiba Manipur gi land gi numit kunga mangani surakpa sahi adugi Mei 19 gi ayu angan badagi hawraduna Kuki terrorist na serau amadi sugno da nongmai kapsin dunu yum kai mai thaduna sa tharakiba attack sin na kiba oiramba yai thajaba 51 mm ki mortar shell ama pokhai dana leiram combined force na mi sokhandana pokhai hankre bom adu sugnu PS na koliba serau makha laikai gi turen mapan mayada laiba ahangba mafam amada leiram khibani mafam adu da sanchen baga Changluba Nepali khana thengnarakpadi security force ta pau pirakpani hairi bom leire habi pau phambadi police na bom adu pokhairakpada asok apan yauduna bagi debang tangarang dagi mi sanghandana thamlak ba matung ngasi sugnu PS ke personnel sing nakak sing video amadi 46 AR 136 BSF ke combined force ka loina bom experts na changsin duni yengsilaba matung bom adu leiram leba mafam adu gi akoibada leibak halaba bora sing ikoina Khajilaba matung ngasi pung nipan ge minute 10 rom tarakpada mi sokhandana pokhayan khibani hai Aunpot ki matangda Noida gi nupi ama mai thaduna Hatle Greater Noida gi Sirsa khungangda leiba sahi kunga tru khakta ngairi ba nupi ama bu mahakim puroba amadi mane makuna Aunpot ki matangda mai thaduna Hatle hari thaudoga si ga mari leina nupi asi gi mapuroba bipin police na phakre amasung bipin gi mama mapa amadi manau nupa gi matakta case register tokre hari laikhitru nupi adu gi masena phangtoro khibagi nupi asi kumja 2016 imung asida luhungki bani luhungbagi dawri oina nupagi imung the sports utility vehicle amadi atopa maman yam problem kaya piki adubu nupagi imung asini yaring de phungdok paga loina na ahen problem sing piyo haina ngasi pawa demand tawdana lakhi bani luhunglaba matung de lupa lakh 13 piyo haira kibasu laiki hairi hauki basagol sen numit ki ahingda Inau nupibu mahaki nupa amadi imung manung na tamthina phurobu matung mai thaki bani matamdu ta hak siyum adada laiki adubu laibak thibadi inau nupibu kanba ngamkhide haiki panba yabadi laiki draba nupi asigi masi asisu imung asigi mari mata da chap manaba matamda luhongduna leirkhibani hairi Haujik khuna iste leiriba tongan ba media platform singi manungda social media da thuna yang mapang kangkhalaba media amu oibagi mathakta artificial intelligence AI haiba so pampai amu yosilakpadagi thokaningda ba thautok kaya thoklakpagi manung san Manipur da social media platform da viral oirakpa video post amana maram oiraduna misimina thoklaklabra haibagi wafam somthoraklei social media platform da viral oirakpa video post amana maram oiduna mathanta sijakipani haiduna singnaba thautok amada ngarang ayuk pung taraga mathoi makhairom tarakpada moirang PS na koliba thamnabok pi makha laikai da class 9 tamlibi nupi masa mairoi ama mayum da Thouri Yanbgi kanba ngamjana laikidra nupi masa adugi maming Rozilia khoirakpum kawi mahak moirangki LMG High School da class 9 tamlibani hairi ngarang mahak Thouri Yanduna leiramba thengnabadagi imungi miyai singna khudakta mahak pulau thaduna moirangi community health center da laikanaba pukhatki adum oinamak layengsang asigi doctor singi maiti kaidagi de mahak siraga purakle haina khangalakibani hairi thaudo asigi matangda police na unnatural death ki case ama lokhatkibaga loinana laikhidrabagi haksang postmortem examination tongnabagi damakta rims ki middle sangda pukalaktuna thamkhre amromda thaudo ase social media viral oirakpa video post ama thokhankibani hairi dun thaudo asigi ayukta JC against the suspicious KS Rozilia of Thamna Pokpi Kaubur Committee ama semkre committee asi semkibagi panthadana kaifa kaithelda mairoi singna saruk yaduna wakak khongjang sanction kre khongjang asida saruk yakiba mairoi singna stop cyber harassment save our students we demand truth and justice punish the guilty protest the innocent haina thaba play card sing paiki khongjang asigi mari lenena JSC gi convener na phungdo ki nupi masa asina masa matanta sijakiba asi social media da poster ko video ama viral oirakpadagi ni hairu duna thawang asida senariba miyoi adu thasi kunmanga phau bogi manung da phaduna maral gi matung ina sapsaba serang pigadabani haiki senariba miyoi adu phana bahuna bada laikai gi miyam amadi JSC na su angam mateng pangani haibaga loinana thawdok asigi matang du governor amasung Bisnupur district ki deputy commissioner da memorandum sing pisilagani haiki thaudo kasigi mari leinana laikhidrabagi apokpigi mamana su laikhidraba isanopi na masa matanta sijakhiba nate maram asina thaudo kasigi mari leinana laikhidrabagi apokpi mamana su laikhidraba isanopi na masa matanta sijakhiba nate maram asina thaudo kasigi mi hatpani haina lawroduna senaba miyoi sing phaduna athuba matamda serak bibiyo haina su phongdorakhi US Donald Trump की foreign policy mamang da mukto ukhijiba nokningba policy ni India की external affairs ministers S Jaishankar US की president Donald Trump policy asi mamang da laikhiba US की president singi matam da mukto ukhijiba foreign policy की makhal amani hairadun foreign policy bu miyam mangda phongna tawriba Trump की policy asi nokningba phawi haina phongdokre mahak na hai Trump na malem gi lebak sing de yengliba bineng asi masagi sumang sitringe da mi ki sumang sitna bahuna bani India की amasung Pakistan की conflict da kanama ta khuthingsintuna miyoi ani khatna ba khambagi thaudang launa ba hotnarakpada India gi thawong adu yaba ngamloi haina phongdoktuna lakhibani
चादा यांखैगी टैरिफ की मतंगदसु लेबाक असिगी लौमीसिंगी ओइबा इंटरेस्ट सोखललोइ हाइबा वरेपसि इंडियागी होंगलरोइदबा वरेपनि अदुबु यूएस ना मखोइगी थबक थौरमसिंगदा माइ ओनसिनबगी महत्ता अतोप्पा लेबाकता बिजनेस कमदुनु तौगदबगे हाइना पाउताक पिदुना लेरिबासि फॉरेन पॉलिसीदा ख्वाइदगी नोकनिंगबा थौरोंग अमनि हाइखि लुपा करोड़ लिसिंग अहुमगा हुमद्रागा हुमदोइगी लोन फ्रॉड केस सीबीआई ना अनिल अंबानी की युमदे रेट चथखरे लुपा करोड़ लिसिंग अहुमगा हुमद्रागा हुमदोइगी ओइगदबा बैंक फ्रॉड केस अमक मरी लेनि ngasi मुंबई दे लेबा इंडस्ट्रियलिस्ट अनिल अंबानी की युमदे रेट चथखरे हाइना सेंट्रल ब्यूरो ऑफ इन्वेस्टिगेशन सीबीआई ने फोंदोखरे सीबीआई की ऑफिशियल सिंग हाइ ngasi अयुपुंग तरे ताबदा सीबीआई की मिहुइ तरे निपान ना साबा टीम अमना मुंबई की सिविन दे लेबा अनिल अंबानी की युमदे रेट चथकी रेट चथबा मतम अदुदा अनिल अंबानी अमसुंग माकी इमुंग मनुंग युम अदुदा अदुमक लेखि रेट चथखरबा मतुंग द सीबीआई ना अनिल अंबानी माकी बिजनेस एटेंटिसिंग अमदी अतोपा एसेसिंग के मथक्ता एफआईआर फाइल तौरे एफआईआर असी स्टेट बैंक ऑफ इंडिया ना फ्रॉड की वकत थकलकपदगिनी एफआईआर असी दिल्ली दे फाइल तौबनी हाइरि एसबीआई की वकत अदुदा अनिल अंबानी की रिलायंस कम्युनिकेशन लिमिटेड आराकामना एसबीआई की वकत अदुदा अनिल अंबानी की रिलायंस कम्युनिकेशन लिमिटेड आरकोम न लुपा करोड़ लिसिंग अहुमगा हुमद्राहुमदुगी फ्रॉड चथरी हाइना फोंदोरखिबनी एसबीआई ने कुमजा 2020 की नवंबर 10 अनिल अंबानी की अकाउंट अमदी अकाउंट असिगी प्रमोटर सिंह द फ्रॉड नि हाइना लेवल तौखिबा लेख्रे अदुगा वकत अदु कुमजा 2021 की जनवरी थादा दिल्ली हाई कोर्ट ना स्टेट्स को ऑर्डर तौरपदगी रिटर्न तौखिबनी हाइरि अनिल अंबानी ना लुसिंगबा टेलीकॉम फार्म असिना असिगुबा केस मयोगनरिबसि हंदा केस असिना हान बनते हौजे हौजे अनिल अंबानी अमसुंग महाकी एटेंटिस सिंगी मथक सीबीआई ने थीहुंबगी थबक चथगदौरी मवांगदसु एनफोर्समेंट डायरेक्टर ना तोंगान बैंक फ्रॉड केस का मरी लेना अनिल अंबानी की मथक थीहुंबगी थबक चथकिबा लेख्रे अनिल अंबानी बिजनेस एटेंटिस सिंग चथरगलिबा फ्रॉड असि चौरांग लुपा करोड़ लिसिंग तरागा तरे रोम की ओइगनी हाइरे नेशनल स्पेस डेगा मरी लेना पीएम मोदी ने मियाम द वांगांग बदे इंडिया की ओइबे स्पेस स्टेशन अमा मालेम लैकोई पुंग असिगी ऑर्बिट अथुब मतमदा थंबा ngamnaba थबक पैखटपा हौरे लेबाक असितगी ओइबे स्पेस स्टेशन अमा थंबा हाइबसी विकसित भारत की पांदमदा यावबता नतना मिपाल तांगदना लेबा अमा ओइनबा होनबगी असौबा खोंथांग अमनि हाइना फोंदोखरे पीएम मोदी ना हाइ सेमी क्रायोजेनिक इंजिन अमदी इलेक्ट्रिक प्रोपेशन सिंग टेक्नोलॉजी सिंग इंडिया लेप्तना कुमांग सोसिलगली लेबाक असिगी साइंटिस्ट सिंग हनबा लेतना होदरिबसिगी महि पैखलकदोरिबा गगनियन मिशन सिंग उब फंगलगनी मसिगी मतुंग खुंगलै थुना इंडिया की ओइबे स्पेस स्टेशन अमसु थागतुना थमनबा थौरांग पैखले सागदोरिबा इंडिया की स्पेस स्टेशन अदुगी मॉडल मियामना हौजिकमक उब फंगलगनी हाइरि मोदी न मखा तारादुना नुमित हुमनी की ममांगद लेबाक असिगी माइ पुरखिबा एस्ट्रोनॉट सुबन सुसुकलाग उनदुन वरी साखी वरी साबादुदा महक लेबाक असिगी नहा सिंग द फावरिबा इहुल अमदी लैरिबा वखलुन सिंग अदु मयेक सेंगना पाउदक उमलखि मसिगी मतुंगदा इन इंडिया की एस्ट्रोनॉट के पुथोक ngamnaba thawrangsu lawkhatlagani lebak asigi naha singna tanglaba astronaut ki mangal nasu mangduna space race mangsil thaba lebak am ohilasi haiki constitutional post की लौथोप यानब पुथोखिबा बिल अदु मतमदुगी सनरमबति मिनिस्टर तराग निथोय असि फम तारमगनी हाइरि पार्लियामेंट की नोंगजुमी फम लोइसलमदै थासे की कुंद यूनियन होम मिनिस्टर अमित शाह ना पुथोखिबा बिल ना पीएमसीएम अमदी कॉन्स्टिट्यूशन पोस्ट पाइर मियुसिंग बुकारिगुम रुमित कुंथ्रानी देगी हेन्ना माराल की मतुंग इन कसदी ते लैबा तारबदि फमदगी लौथोप यानब प्रपोज तौरख्रबा मतुंग ओपोजिशन ना बिल असि अकन ममोंग यानिंग फुंगतुन बिल अदु सेगाइदुना अमित शाह दा लंगसिनखिबगी थौदोक की तुंग द लेबाक असि पाउसे सिंग अमदी मीडिया चैनल सिंग द बिल असि नत्रग फत्ते हाइना अखंग अहि सिंगना खना नैनबा होरखरे लेबाक असि पाउसे अम पिरखरबा रिपोर्ट की मतुंग इन कुमजा 2014 द लेबाक असि बीजेपी की लेंगाक लाखिबदगी हौजिक फावबदा ओपोजिशन की मिनिस्टर तराग निथोय फादुना जेल द थमखिबा लैखरे हाइना फोंदोखि करिगुम मतम अदुदा सेंटर लेंगाक की बिल असि एक ओंदुना चटनरबा तारबदि हाइरि मिनिस्टर सिंग फंग तारमगदबनी हाइरि रिपोर्ट अदुना मखा तारदुना माराल लै हाइदुना जेल द थमखिबा ओपोजिशन की मिनिस्टर सिंग अदु अयामबना सीबीआई अमदी एनफोर्समेंट डायरेक्टर ना सिंग सेंटर लेंगाक की एजेंसी सिंग ना फाखिबनी दिल्ली की चीफ मिनिस्टर ओइरंबा अरविंद केजरीवाल याउन ओपोजिशन की मिनिस्टर निपान दी नुमित कुंथ्रानी की मथक्ता जेल दे लैखि मसितना प्रिवेंशन ऑफ मनी लॉन्ड्रिंग एक्ट की मखादा अतोप ओपोजिशन की मिनिस्टर तरेट फगतखिबा लैखि लुसिंगबसिंग असिगी मथक्ता थगलखिबा चार्जिंग मनुंगदा सेंजा थुमजा मनी लॉन्ड्रिंग फोर्जी न सिंगबसिंग याउखि मिनिस्टर तरानिथोय असिगी मनुंगदा मंगादी वेस्ट बंगाल की ममता बनर्जी ने लुचिंग तृणमूल कांग्रेस के मिनिस्टर सिंह ओइरी मसिगी मथंगदा आम आदमी पार्टी की मिनिस्टर मरी यावरी अमदी डीएमके अमसुंग एनसीपी की मिनिस्टर अमोम यावी हाइरी मतंगसिदा पनबे याबदी कुमजा 2014 दगी हौजिक फावबगी मनुंगदा बीजेपी की मिनिस्टर अमता सेंटर लेंगा की
probe agency sing phaduna jail da thamkiba leite Uttar Pradesh ki BJP ki minister Rakesh Sasandi case ama ka mari lenena court na sahi ama phadok pi ki adu mahak jail da thadorakhi Chief Minister oina phaduna jail da thamkiba AAP ki Arvind Kejriwal khaktani Jharkhand Mukti Morcha ki Hemanta Sorendi ED na phadringai da CM ki pham thadokhi hairi India lenga ka tangdu leita bagi wari sanari National Socialist Council of Nagalim Yakhre Mou NSNIM gi General Secretary TS Muiba sahi yang kai gi matung da mahaki pokna pham lamdam oiriba Manipur Ukhrul District ki Somdal da satna ba thorang tawkhre hairi North East Live ta phongba pawang magi matung inadi NSNIM gi General Secretary TS Muiba sahi asigi October ta gi ahum suba sayul da mahaki pokna pham lamdam ama oiriba Ukhrul District ki Somdal da satna ba thorang tawri TS Muiba Naga ningtam landa khong thangjin kibadagi mahaki pokna pham lamdam Somdal da amukka phawa satri handaki khongjang asin ahan ba khongjang oigadabani haina su report aduna palli ningsingba yabadi state asda congress ki lengak leiringi matamda NNCN IM gi general secretary TS Muipa mahaki pokna pham lamdam da lakna ba thawrang tawkhiba matamda matam adugi chief minister Okram Ibobina luching balengak na India lengak ka sanari banaga santi wari da Manipuri konjinde Lonia yadaba lalhuluk asigi lusingba TS Muiba Manipuri sanglak payaroi haina mauget ta masing yamlaba security force sing nangak selhanduna TS Muiba Manipur sanglak pathingki bani athing wadu center lenga ki maikai degi handokna ba haira kiba matam dasu matam adugi chief minister Okram Ibobina yakhidabaga loinana asoba irang thokibani kumja 2010 gi May 5 degi NNCN IM gi general secretary Thwingaleng Muiba na masagi pokna pham lamdam oiriba Ukhrul district ki Somjan rasanna bagi damakta Nagaland gi Bismega da thunglaki adu Manipuri lenga ka Muiba sanglakpa yaroi haina athingba thamkiba maram na mafum adu da mahak ahing yarik pataki NNCN IM gi lusingba adu Manipur sanglakpa yaroi haina matamdagi state lenga athingba thamkiba gi mayokta Naga miyam na kan mong da khongjang singsilaki matamdu da Muiba sanghan kedabani haina khongjang singsilakiba miyoi sing amasung security personnel sing marakta sauna mukna bathoraki security force na miyam gi ihau laksinaba hotnarduna mauget nongmai round kya marum kapa da khongjang singsilakiba singi manung da yaurokpa mahiroi ani lekhidabani Amarom da masagi sahi maudraga mathoirom suraba NNCN IM gi general secretary TS Muiba sahi asigi July thagi aroiba sayul da masa narak padagi Nagaland gi Dimapur da leiba referral hospital haina chukhangna Christian Institute of Health Science and Research ki ICU da laikan naramna matung phagalak padi tha asigi ahan ba sayul da hospital dagi discharge torakibani